Online manipuri nungthilgi pau yengbiriwa pumnamak puthoi laisramna khurumjari ahanbada maroiba pau Kaithal 360 gi update gi lokhojarage Kuki macha ani lambi lamangna maite gi jagada change tarambadagi Kuki volunteer singna kalaure hairi Churchandpur tonga sandokpa singi mathakta action lawgadari numit kharani gi mamangdagi maru oina Churchandpur district headquarter da thorakliba furup masel Phunga Chinabangi Thokdoksingi Matangda Tonga Sandokpasingi Mathakta BNS amasung ITF ki tongan-tonganba section singi makada action lokalagani haidi Churchandpurda maramadi paitegi marakta haukiba numi humni marini asigi manungda tholakhiba nangpak tanabagi wathok asi any Kuki draft na mising yamjadaba marsing na insenduna paitebu khatnaba haukibani haina awangba thakta phangba source amana hairi Source aduna makha taribadi haukiba lebak pokpa numit ki numidang pung nipan taba matamda mar amadi paite furup ki miyoi singna Churchandpurda makhoi na lairiba mafam singda thoktuna makhoi gi lamsing ngak senbagi thabak chathaki numit aduda hariba furup ani asigi marakta pamdaba nungaitaba thokdo amata thokhibagi paw leite adubu numit adugi numidang athengma matamda any Kuki draft na marda tongsenduna jomi hairaga khangnariba paite gagi Marakta yamna chawna muknaba thokpadagi miyoi ama leikide thawdok thokpham adudagi phangba pawgi lekhun aman hai haukiba lebak pokpa numita mar amadi jomi gi leiriba makok thongba luchingwa singi marakta yanaba puraktuna ingtappa hanjilakraba matungda numit aduda any Kuki draft na mar furup ki miyoi singna inchenbadagi pamdaba thawdo adu thokhibani Churchandpur ki tongan-tonganba mafam singda jomi singna makhoi oiba firal yungliba sing adu any Kuki draft na lauthaduna jomi furup singbu ikaiba pikhiba thawong aduda mar furup singi maikaidagi nungaitaba leibadagi hairiba pamdaba thawdo adu thokhibani Thawdo asigi matangda church ki leader amadi Kuki MLA taruki maikaidagi nakalani gi marakta nungsi chanana leiminaduna mahausa gumtangdu leitana leinana ba appeal torokpa leikhi Manipurda thokliba ethnic violence asi any Kuki draft na mastermind oiduna thoanba irang amani haina su pawgi source asina haidi hauji chathariba parliament budget mifam asi hek loibaga masagi chap chaba identity leijadaba any Kuki draft hairiba kanglup asigi mathakta central government na achoba firep ama lauraba yai haina su pawgi source asina haidi Churchandpurda nauna tholakhiba mar amadi paiti ani ungkhanariba si makhatana khatnaba leptuna dangdu leitaba phibamda hanjilaknaba church ki luchingba singna Churchandpur district hospital gi lambi lamdong mari phangba aduga Churchandpur police station gi na mamangmaktada ngasi church ki luchingba sing adu makhut samnaduna prayer chathakre hariba prayer aduda church ka mari leinana pastor evangelist reverend missionary na chingba akhangai singna makhoi gi oiba laison tinson tongladuna ungkhanariba furufanigi marakta tangdu leitaba puraknaba thorangki Tharang aduda state police amasung central force ke apunba team singna santi puraknaba honabada support tawba oina thingba pikide haidi FA da yumfam oigani NACNIM amadi India lenga ka chathariba political dialogue asigi final political agreement in 2002 gi July 11 da extam da India lenga ka punna thokhiba joint communique amadi 2015 gi August 3 da nakalani gi marakta yanakhiba framework agreement FA da yumfam oigani haina NACNIM gi general secretary TH Muiba na phongdokre wafam asing asi NACNIM gi chairman vice chairman amadi general secretary gi oiba collective leadership ki khongfam heno chesen bahaiba thoram amaga mari leinana muibana phongdokhibani general secretary TH muibana makhata na hai India lenga ka NACNIM ga tangka kaya thokna wari sanariba asigi matangda aroiba political agreement ta Nagalim gi national flag constitution soidna yaugani Nagalim gi sovereign national flag territory amadi constitution wari sanaba se da India lenga ki maigedi gi wafam amata negotiate tawba yaroi haina Naga miyam da mahangna thazaba piki ngasi gi thoram aduda Nagalim gi sovereign amadi integrity fangnanaba hotnabada thawai thakraba Naga luchingba kaya bu sumhang ikai khumnaba lamdam masida tangdu leitaba hanjinba security force na chinga masung tangpa ki tongan ba mafam singda thiba humbagi thabak chathaduna lamhen tu henba singna losilaga thamnamba nongmai amasung pokhaiba yaba bongi macha kaya marum fagatpagi makha chatharakpa oina ngase ayuk Thobal district police na central force singa pullaga yaripok Gwarok chingda operation chathabada masa khangdaba singna bora da haplaga losenuna thamlamba nongmai amasung nongmai maru kaya marum fagat pangamkre haidi police ki pauna hai ngase ayuk yaripok chingda nongmai amasung bomb sing loselaga thambada natana security force ta attack tawgadore haiba thazaba yaba paw ama Thobal district police na fangki paw adu hek phangbaga pantha batawduna Thobal district police ki SP Sivananda Survey IPS ki supervision makhada SDPO Yaripok Gaurav Dogra IPS na luchingba aduga Yaripok PS ki OC and Suresh na mating pangba commando team sing yaba police team amana Yaripok PS ta attest tawraga leiba 105 battalion BSF ki kangbu amaga pulaga Yaripok Gwarok ching Harip area da thomjil laga thiba humagi thabak chathagi police ki maikai degi metal detector
Sizinaduna chathakhiba thiba humbagi aduda ahangba magazine yauba 7.6 mm gi SLR ama ahangba magazine yauba 7.62 mm gi SLR ama .303 rifles ki kape yariba marukun fagatpa ngamki yaripok PS na case ama laukhatlaga makhata na thigatpa hukre hairi. Amaramda Security Force na India Memar ngamkai paringi border pillar number 76 manak India rom thangba Technopol district ki manung chanba mafam amadagi ngarang lo na thingkraba lalo lo priprak pro amasung KYKL gi hakchinba cadre amamam yamlaba khulai ka kona na fagat kre hairi. Police ki pauna hai faraba priprak pro gi cadre adugi maming live from tomba kunga torit kawi thawal district ki wangjing dagini aduga KYKL gi cadre aduna Kakching district ki wabaga yangbi mamang dagini mahaki maming na yumnam Rosan kuntra khumdoi kawi hairi. Makhoi ani dagi Security Force na 5.56 mm gi LMG ama nongmai asigi magazine ahum kape yariba maru chamaga marfutara mari LMG gi magazine drum ama 7.62 mm gi AK-56 rifle ama magazine ani kape yariba maru chamaga kunmanga bayonet ama loinana combat dress khongumna chingwa polam kharaga su phagat pada yawi haina police ki paw asina makhatari Churchanpur da security ga kanba section thawrang lokhali Churchanpur town da makhata na pam daba thodok sing thok tonaba district administration na curfew lauthokraba matung security force na so mafam kaya da kanba section tharang lokhali marak sida mahiloi sang amadi dukan na chingba pumba thong hangna khidre numit kharani gi mamang degi Churchanpur town da marama sung jomi community ani gi marakta ungkhanarakpaga loina na misi mina yauna khu thongnarakpadagi haukiba lebak pokpa numit ki numidang dagi district administration na Churchanpur da matam kaktana curfew thamjin khibani community ani gi marakta makhata na pam daba thodok sing thok tanaba masing yamdaba security force na koina chatuna ngak senbagi akanba thabak chathari haukiba lebak pokpa numit ki numidang da community ani gi marakta nongmai yauna khu thongnaba thodokta mar community gi mioi lalroi Pakhauti Yankhi Matoi Kauba Mui Amalai Kidabaga Loinana Nakalani Makta Mui Kaya so open Nankibani, how given the Wajing Numita Mar in Puigi, General Secretary Richard Mar Kauba Mui, Jomi Community Gimui Karana, Furamba Togdokagi, Makata Community Anigi Marakta, Kutongara Kibani, Narang the Gichurjan Purdam Hilo Sang Sing Amadikatel Dukano Chingmapumnamak, Tonglola Kibani, Maraksida Church Leader Sing Amasung Civil Society Group Singna, Community Anigi Marakta Yasinaba Puratuna Ing Tapa Hanjina Bakan Matabag locally, Amarom the Oragli Bapibam Ase the relief camp sing the Lariba Kuki community gi. Miyoi sing henana safagada ba mafam sing the thamkibaga loinana makhata na pamdaba thodok sing thoktanaba security personnel sing na flag march tawduna ngak senbagi thabak chathari local MLA sing amadi travel organization sing na ing tapa hanjina babel tawnaragli loinana Churchanpur da leiriba Kuki Jomi amasung Margrove yamdrabada Taraganithoi rom punsinuna makhata na community anigi marakta pamdaba thodok sing thohandanaba peace committee ama sembada yanaba purakre Churchanpur amasung Fairjol district ke MLA taruk na su ing tapa hanjilaknaba mari leinaba authority na akan mathabak lokhat pinaba taksilagli Oza transfer tawbagi mayokta DMCT gi trainee Mei singna khongjang chungsinkre Manipur Lenga ke Higher and Technical Education ki Commissioner na thasi ki taragani pa na thokiba oza singi transfer and posting order amada hana dagi oza watlaga leiriba Dana Manjuri College of Teacher Education DHTA gi oza taruk yawsilakpagi mayokta college asigi trainee Mei singna khongjang chungsinkre Commissioner na thokiba order chatna ba yaroi khudakta handokadabani haina Mei sing asina demand tawragli ngasi college asigi trainee Mei singna college asigi campus manungda lambi thingduna khongjang chungsinki Khongjang aduda oza walingai oza transfer tawba yaningde transfer order khudakta handokadabani haina thaba play card sing sizinaki college asigi trainee union gi sports secretary kaithalakpam premna phongdokhibada NCT gi kanglon gi matung inna teacher education gi college amada principal tharaga bed amadi MAT ki punna oza kuntragani thoi leigadabani DMCTE gi oina Hariboza masing asi sudana oza kunga mga khak leirambani leifam thokpo oza masing dagi taret walaga leiringai loina na tha amarongi mamangda oza ama transfer tawba leikre masigi matung handa amu oza taruk amaga transfer tawrokpani hanadagi oza walaga leiringai cherakda oza sing transfer tawrokpa asi maram chade college asi muthana honabaga pangkhakni hana lawi thawong asi union na hakchina lawbaga loina na masida leibak miya maru oina Mei khunai gi damak leiriba lup singna akanma mieng changbiu haina appeal tawki Loinana Commissioner gi transfer and posting order khudakta handokadabani haina su taksinki panbe yabadi oza transfer tawbagi order adu handoknaba college asigi trainee union gi maikaidagi Manipur gi governor amadi mari leinaba commissioner da ngarang memorandum pisinkiba leikrabani